ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯝꯗ ꯐꯥꯔ ꯃꯥꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯀꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯃꯁꯝꯁꯦ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝꯅ ꯅꯍꯥꯟꯗꯩꯁꯨ ꯑꯇꯣꯞꯄ ꯀꯣꯃꯦꯟꯗꯁꯨ ꯃꯌꯥꯝ ꯍꯥꯏꯔꯦꯕꯀꯣ ꯑꯩꯒꯤ ꯃꯁꯝꯁꯦ ꯁ꯭ꯇ꯭ꯔꯦꯠ ꯇꯧ ꯃꯁꯝꯁꯦ ꯌꯥꯝꯅ ꯐꯕꯤ ꯖꯥꯠꯇꯨꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩ ꯃꯁꯝ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯕꯗꯣ ꯀꯃꯥꯏ ꯇꯧꯏ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯃꯊꯪ ꯃꯌꯥꯝꯗ ꯇꯥꯛꯂꯛꯑꯒꯦ ꯃꯌꯥꯝꯗ ꯇꯧꯔꯒꯁꯨ ꯎꯠꯂꯛꯑꯒꯦꯕꯀꯣ ꯑꯩ ꯉꯁꯤ ꯍꯧꯖꯤꯛ ꯇꯧꯒꯦꯅ ꯈꯜꯂꯤꯅꯤ ꯑꯣꯂꯥꯡꯁꯨ ꯑꯣꯂꯥꯡꯉꯦ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯦ ꯑꯩꯒꯤ ꯃꯁꯝꯁꯤꯅ ꯑꯗꯨꯝ ꯁꯥꯡꯗꯔꯒ ꯑꯩꯒꯤ ꯃꯁꯥꯒꯤ ꯑꯇꯤꯡꯕ ꯃꯁꯝꯗꯣ ꯑꯁꯤꯒ ꯆꯠꯈꯤꯕꯅꯦꯕꯀꯣ ꯁꯤ ꯄꯥꯔꯠꯁꯦ ꯉꯥꯏꯔꯦ ꯁꯤ ꯃꯇꯣꯟꯁꯦ ꯂꯤꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯇꯣꯟꯁꯦ ꯂꯤꯛꯑꯕꯅꯤꯅꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯛꯊꯠꯂꯒꯦ ꯍꯥꯏꯕꯗꯤ ꯃꯧ ꯑꯣꯏꯔꯗꯤ ꯃꯇꯣꯟꯁꯦ ꯇꯨꯝꯊꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯃꯇꯣꯟꯁꯦ ꯈꯇꯪ ꯀꯛꯀꯅꯤ ꯑꯗꯣ ꯑꯩ ꯃꯁꯝ ꯁꯥꯡꯕꯁꯦ ꯌꯥꯝꯅꯗꯤ ꯄꯥꯝꯖꯩꯑꯕ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯈꯇꯪꯗꯤ ꯀꯛꯄ ꯇꯥꯔꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩ ꯃꯁꯝꯗꯤ ꯉꯁꯤ ꯇꯨꯝꯊꯣꯛꯑꯦ ꯑꯗꯨꯅ ꯐꯥꯔꯤꯅꯤ ꯍꯤꯌꯔ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯗꯣꯔꯤꯕ ꯀ꯭रीꯝꯁꯦ ꯀꯔꯝꯕ ꯀ꯭रीꯝꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯀ꯭रीꯝꯁꯤꯅ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯐꯖꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯂꯔꯗ ꯆꯠꯂꯒ ꯄꯩꯁꯥ ꯃꯌꯥꯝ ꯍꯨꯟꯗꯣꯛꯇꯣꯏ ꯁꯔꯨꯛ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯂꯛꯑꯒꯦ ꯑꯩ ꯍꯥꯟꯅ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯉꯒꯦꯕꯀꯣ ꯑꯩꯅ ꯐꯥꯔꯁꯇ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯗꯣꯆꯥ ꯑꯩꯈꯣꯏ ꯆꯤꯆꯦꯁꯤꯡꯗ ꯇꯧꯕꯤꯒꯦꯅ ꯑꯗꯣ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯋꯥꯈꯜꯁꯦ ꯑꯩ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯄꯣꯠꯁꯦ ꯐꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯣꯏꯗꯁꯨ ꯇꯧꯕꯤꯔꯒꯦꯅ ꯑꯗꯣ ꯑꯩ ꯏꯁꯥ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯀ꯭रीꯝꯗꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯀ꯭रीꯝꯁꯦ ꯑꯩꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯧꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯥꯔꯂꯔ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯁꯤ ꯇꯧꯋꯦ ꯁꯤ ꯑꯩꯒꯤꯁꯤꯅ ꯃꯣꯏꯗꯤ ꯑꯩ 125 ml ꯇꯅꯤ ꯃꯣꯏꯗꯤ 200 ml ꯑꯗꯨꯃꯥꯏꯅ ꯆꯥꯎꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯒꯤ ꯃꯁꯝꯗꯗꯤ ꯑꯗꯨꯝ ꯑꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯇꯧꯔꯒ ꯎꯠꯂꯛꯑꯒꯦ ꯌꯦꯡꯉꯁꯤ ꯁꯤꯒꯤ ꯀ꯭रीꯝꯁꯤꯅ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯉꯁꯥꯏ ꯍꯥꯏꯔꯛꯇꯣꯏꯅꯤ ꯁꯤꯒꯤ ꯀ꯭रीꯝꯁꯤꯅ ꯇꯧꯔꯒ ꯃꯁꯝ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯗꯦ ꯇꯧꯔꯀꯥꯟꯗ ꯀꯦꯜꯂꯤ ꯀꯦꯟꯗꯦ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯑꯩ ꯇꯥꯛꯂꯛꯀꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯇꯧꯕ ꯌꯥꯏꯗꯅ ꯑꯗꯣ ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯗ ꯃꯌꯥꯝꯗ ꯇꯧꯔꯒ ꯎꯠꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯉꯁꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯧꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯝꯁꯦ ꯍꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯁꯤꯒꯤ ꯀ꯭रीꯝꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯀꯔꯝꯕ ꯀ꯭रीꯝ ꯍꯥꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯍꯥꯏꯕꯗꯀꯣ ꯁ꯭ꯃꯨꯠꯅꯤꯡꯁꯤꯅ ꯐꯥꯔꯁꯇ ꯇꯧꯗꯣꯏꯕꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯁꯤꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯑꯗꯣ ꯇꯧꯔꯒ ꯎꯠꯂꯛꯑꯒꯦ ꯌꯦꯡꯉꯁꯤ ꯑꯗꯨ ꯌꯦꯡꯉꯁꯤ ꯑꯩꯒꯤ ꯃꯁꯝꯁꯦ ꯀꯌꯥꯝ ꯐꯥꯏꯗꯨꯁꯨ ꯃꯌꯥꯝꯗ ꯎꯠꯂꯛꯑꯒꯦ ꯁꯦꯡꯉꯣ ꯀꯌꯥꯝ ꯐꯥꯏ ꯅꯍꯥꯟꯗꯒꯤ ꯀꯌꯥꯝ ꯐꯥꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯃꯁꯝꯁꯦ ꯖꯥꯝꯗꯤ ꯌꯥꯝꯗꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯖꯥꯝꯅ ꯎꯕꯀꯣ ꯃꯁꯝꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯝꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯂꯤꯛꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯀꯛꯑꯒꯦ ꯑꯗꯣ ꯆꯤꯆꯦꯗ ꯀꯛꯍꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗꯀꯣ ꯑꯩꯒꯤ ꯃꯁꯝꯁꯦ ꯑꯍꯥꯟꯕꯗ ꯍꯤꯗꯥꯛ ꯌꯥꯎꯗꯕꯤꯗ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯅ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯍꯤꯗꯥꯛꯁꯦ ꯇꯩꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯇꯩꯗꯣꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯁ꯭ꯃꯨꯠꯅꯤꯡ ꯍꯥꯏꯅ ꯏꯕꯗꯣ ꯑꯗꯨꯗꯣ ꯇꯩꯗꯣꯏꯅꯤ ꯑꯗꯣ ꯃꯥꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒ ꯃꯁꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯛꯅ ꯈꯥꯏꯗꯣꯛꯑꯒ ꯃꯁꯝꯁꯤꯒ ꯍꯤꯗꯥꯛꯁꯦ ꯇꯩꯒꯗꯕꯅꯦꯕꯀꯣ ꯃꯈꯣꯡꯁꯨ ꯌꯥꯝꯅ ꯌꯧꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯣꯏꯅ ꯌꯥꯔꯒꯗꯤꯀꯣ ꯑꯇꯣꯞꯄ ꯃꯤꯗ ꯇꯧꯍꯟꯒꯗꯕꯅꯤ ꯏꯁꯥꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯐꯖꯅ ꯑꯣꯏꯕ ꯉꯝꯗꯕꯅꯤ ꯑꯗꯣ ꯑꯩꯁꯤꯒ ꯆꯤꯆꯦꯗ ꯇꯧꯍꯜꯂꯤꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯥꯝꯅ ꯑꯍꯥꯟꯕꯗ ꯇꯥꯛꯄꯅꯦꯕꯀꯣ 20 minutes later. Ma'am, I use hidak tay na lore. Ado siga lere se hidak tay na lore. Ado usi 45 to 60 minute thamdoi ni. Ado ko agi masam se kamai to ne habado ko ama khag lore gane ko. Singa hag lere kana smana elastic do minus mana chingai gi lakane bu ko. Ado si khar khar di oire do khara diwati do smana di chingai gi lakpa elastic lakpo do dum matang do aise masam de luthoni. Walanda chatna matam len gi ge du lore kanda masam de kanga kanda tumdo kanda straight to buda mug lage bu ko. 6 hours later. Mayam aisiga hojik masam tumdore do ahanbada khoi phajana kanghangadabani ado ngasai hidak tairabani na se kanghanbada yam kuina changmane bako agi masam se hojik hidak taire duloraga tumdore duloraga hojik kangne bako ado hojik si kangabani na hojik mu straight tawrage hojik mu tinghandro bane bako tinghanba matam siga ko khoina macha macha lobiraga tinghangadabani smaina aina tawbase smaina ko aduga si masam puna mag smaina di asiga aina phajana tinghoragadi ko aigi masam se
long lasting oil na hai ba ko di kuina chatli na siga ting ho base aduna macha macha khair ga khoina gyan ta na tawna phajana smaina tingbi horani ado myam hidak taiba loraga tinghan base masam se hojik smaina oire ado sina su loidri hojik asi tinghan na loiba masam se neutralizer mu tai duine ba ko ado dugi cream du muk taira kanda amuk tum dhok tuine ba hojik second gi cream da mu lae ahan ba cream ama tai gare hojik second gi cream se tairani adugo smaina siga su macha macha maina taraga ngasai mamang da taiba do adu maina taibi rani ba ko khoina ado myam haibadadi aina video number sigadi yam teno aseng badadi yam kuina change ayengo nung din dagi torok paduna pura sanda tare mapan da video namam badugo gi tor tok laktana yuji imung da mukna me kaina da sanda ta dana ko phajani ngadi khara wa bata bane adu na myam phajana bagi khara wa tare aduga myam tawbiyo ado myam asigi mamang hidak to tairabam 20 minute after da tumdok pirani adu loraga yoji masam tumdoi final look sida leire ko ai ngarang se kano tawre ngasi sin nonga lagoina video se nama abani ba ko kai gina habada ai ngarang se masam kang han bolor ga waman khidana dum tum gare ba ko adulora ga ngasi nonga laga yi masam se smile tawna leirame ado masam se kaino di tawde hadi ting babudi ting ya bi waraga di yamna di smooth oire na hainingi ade masam se su yam thome atai dagi hana dagi yam thokpa dumaina su tawrame madakta myam ingon masam tingaga kamai tawi adu su myam haibiro agi ado myam aina siga siga tingbada sina bai dak se agi video gi description dap sare mage ado myam na siga order to biraga adum yumda leire na tingbe yare hadum ahoma mamal da khoina yumda adum tingbe yare ado myam aigi oina di hidak se engonda yamna kane na haini da babu masam tingaga ko khoina numit humni mukse kaino tawroi da bani masam smaina maning da thexaloi da bani ado thexale olang ya da na ko thexaloi da bani numit humni gi matung da masam se tumdo piga da bani aduga lore adu hipa matam da masam se thexan khotana hipoi da bani ko ting da smaina dum ting leidani ado smaina dum thamga da bani ko thadok tana kili phaba ko pa tawroi da bani adu ba taraga di ko kuina ting na leina ha ba ko adugi da maktani ado myam aina myam da habasiga myam da kitang kana ba phangbiragadi na megi video se like share subscribe comment ba ka bigana ai video se size ga listen zaregi